ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃꯍꯜ ꯑꯃꯗꯤ ꯆꯥꯎꯔꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯍꯨꯝꯅꯤ꯫ ꯑꯍꯜꯒ ꯌꯥꯏꯃꯒꯅ ꯅꯨꯄꯥꯅꯤ, ꯑꯇꯣꯝꯕꯤꯗꯨꯅ ꯅꯨꯄꯤꯅꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯂꯩꯃꯍꯜ ꯃꯈꯣꯏ ꯑꯅꯤ ꯃꯃꯧ ꯐꯪꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯨ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯧꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯌꯥ ꯌꯥꯅꯗꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯂꯧꯇꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯁꯤꯠꯍꯟꯅꯤꯡꯗꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯗꯨꯃꯛ ꯁꯤꯠꯂꯛꯂꯤ꯫ ꯃꯧ ꯑꯍꯜ ꯑꯣꯏꯔꯤꯕ ꯇꯔꯨꯕꯤꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯗ ꯃꯈꯨꯠꯇ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯒꯣꯜ ꯑꯗꯨ ꯋꯥꯏ ꯁꯤꯠꯂꯤ꯫ ꯃꯆꯤꯜ ꯑꯗꯨꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ: "ꯋꯥꯏ ꯁꯤꯠꯄꯁꯦ ꯃꯥꯅ ꯇꯧꯒꯗ꯭ꯔꯥꯅ ꯈꯟꯕꯅꯤ, ꯇꯧꯗꯦꯅꯦ꯫ ꯑꯩꯅ ꯑꯗꯨꯝ ꯁꯤꯠꯄ ꯇꯥꯕꯅꯦꯕ꯫ ꯃꯥꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯩꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯦꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯈꯪꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤ ꯃꯥꯅ ꯊꯣꯡꯍꯟꯒꯦ꯫ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯝꯂꯣꯏꯕ." ꯋꯥꯏꯗꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯤꯠꯂꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯨꯝꯆꯤꯠꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯔꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯀꯥꯗ ꯍꯥꯏꯐꯦꯠ ꯆꯪꯗꯨꯅ ꯍꯥꯏ: "ꯏꯅꯥꯎ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯤꯃ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ." ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯍꯤꯌꯥꯏꯅꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ: "ꯀꯩꯅꯣ ꯏꯆꯦ, ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ ꯍꯥꯏꯕ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯕꯣ ꯀꯔꯤꯅꯣ?" "ꯑꯦ, ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯤ ꯊꯣꯡꯗꯣꯏꯕ? ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯌꯨꯛꯁꯨ ꯑꯩꯅ ꯊꯣꯡ, ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯅ ꯊꯣꯡꯉꯨꯗꯨꯗꯤ ꯀꯅꯥꯅ ꯉꯝꯖꯗꯣꯏꯅꯣ? ꯑꯩꯗꯤ ꯉꯝꯃꯣꯏ." "ꯍꯩ, ꯅꯪꯅ ꯑꯌꯨꯛꯇ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯊꯕꯛ ꯇꯧꯔꯤ꯫ ꯑꯌꯨꯛꯇ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯑꯝꯇꯗꯤ ꯌꯥꯎꯗꯦ꯫ ꯃꯁꯤꯅ ꯀꯔꯤꯅꯣ? ꯃꯁꯤꯅ ꯀꯔꯤꯅꯣꯕ?" "ꯑꯗꯨꯒ ꯋꯥꯗꯣ ꯃꯔꯤꯝꯇ ꯂꯩꯅꯗꯦ꯫ ꯏꯆꯦꯒꯩꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛꯇꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯏꯆꯦꯅ ꯊꯣꯡꯕ꯫ ꯏꯆꯦꯅ ꯅꯔꯤꯟ ꯇꯜꯂꯒ ꯑꯩꯉꯣꯟꯗꯒ ꯈꯠꯅꯕ ꯈꯤꯠ ꯍꯧꯕꯤꯔꯛꯀꯅꯨꯀꯣ." "ꯀꯔꯤ ꯈꯠꯅꯕ ꯍꯧꯗꯕ? ꯉꯁꯥꯏ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯇꯧꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯑꯩ꯫ ꯅꯪꯗꯤ ꯐꯅ ꯀꯨꯏꯅ ꯄꯣꯊꯥꯔꯦ, ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ." ꯍꯤꯌꯥꯏꯅꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ: "ꯏꯆꯦꯅ ꯍꯥꯏꯁꯤꯗꯤ ꯑꯩꯁꯦ ꯊꯕꯛ ꯑꯝꯇ ꯁꯨꯗ꯭ꯔꯦ ꯁꯤꯅꯤꯅꯦ? ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯅꯪꯕꯨ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛꯄꯨ ꯀꯔꯤ ꯁꯨꯒꯦ? ꯍꯣ, ꯅꯈꯣꯏ ꯃꯌꯥꯝꯅ ꯆꯥꯅꯕ ꯁꯦꯁꯦ ꯍꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯁꯤꯂꯤ ꯂꯥꯡꯂꯤꯕꯗꯣ ꯅꯅꯥꯏ ꯑꯩꯅꯅꯦ꯫ ꯀꯅꯥꯅꯅꯦ ꯍꯥꯏꯅ ꯈꯟꯕꯤꯔꯨꯔꯒꯦ? ꯑꯌꯨꯛꯀꯤ ꯆꯥꯛꯇꯨꯃ ꯊꯣꯡꯕ ꯁꯤꯈꯛꯂꯣ ꯅꯪꯒꯤ ꯅꯊꯧ? ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯇꯧꯕꯗ ꯅꯪꯅ ꯀꯔꯤ ꯌꯥꯎꯏ? ꯅꯪꯅ ꯀꯔꯤ ꯌꯥꯎꯒꯦꯕ? ꯑꯩꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯅꯪ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤꯃ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯊꯣꯡꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯉꯝꯃꯣꯏ꯫ ꯃꯔꯩ ꯅꯠꯇꯅ ꯃꯔꯩ ꯀꯌꯥꯝ ꯇꯧꯕꯤꯔꯛꯀꯅꯨꯗ, ꯅꯔꯤꯟ ꯇꯜꯂꯤꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ." "ꯍꯣꯏ, ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯗꯧꯅ ꯅꯔꯤꯟ ꯇꯟꯖꯗꯤꯌꯦ." "ꯑꯗꯨꯒꯤꯔꯣ ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯒꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯤꯔꯤꯕꯁꯤꯕꯣ?" ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯅꯔꯤ꯫ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯩ꯫ ꯆꯥꯎꯔꯦꯟꯅ ꯍꯥꯏ: "ꯂꯩꯃꯍꯜ, ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯑꯣꯟꯅꯔꯦꯍꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯂꯥꯎꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ? ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯑꯗꯨꯃꯛ ꯂꯥꯎꯅꯗꯨꯅ ꯂꯩꯅꯤ꯫ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ꯫ ꯌꯥꯆꯪꯂꯛꯄꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯅꯔꯤꯕꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯅꯪ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯂꯨꯁꯨ." "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯕꯨ..." "ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯅꯔꯤꯕꯁꯦ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯥꯜꯂꯤ꯫ ꯂꯩꯃꯍꯜ, ꯆꯥꯛꯁꯦ ꯅꯪꯅ ꯑꯣꯏꯅ ꯈꯔ ꯊꯣꯡꯗꯣꯛꯂꯨꯔꯣꯅꯦ꯫ ꯅꯪꯕꯨ ꯋꯥꯒꯗ꯭ꯔꯣ?" "ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ? ꯃꯈꯣꯏꯅ ꯂꯥꯎꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ꯫ ꯅꯪ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯂꯨꯁꯨ꯫ ꯆꯥꯛꯇꯣ ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯂꯣꯀꯣ." "ꯍꯣꯏ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯃꯃꯧ ꯑꯅꯤꯅ ꯂꯥꯎꯅꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯗꯨꯅ ꯃꯥꯅ ꯍꯥꯏ: "ꯍꯩ, ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯅꯣꯏ ꯑꯅꯤꯁꯤꯗ ꯑꯃꯨꯛ ꯂꯥꯎꯅꯔꯤꯕꯁꯤꯕꯣ?" ꯍꯤꯌꯥꯏꯅꯨꯅ ꯃꯃꯥꯗ ꯍꯥꯏ: "ꯏꯃꯥ,
ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯅꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗ ꯑꯩ ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏ ꯁꯤꯗꯅ ꯑꯩꯕꯨ ꯊꯣꯡꯉꯣꯏ ꯏꯁꯤꯕꯨ ꯏꯃꯥ ꯇꯥꯕ ꯌꯥꯕ ꯋꯥꯔꯕ ꯇꯥꯔꯨꯕꯤꯅ ꯑꯃꯨꯛ ꯏꯃꯥ ꯃꯥꯅ ꯑꯌꯨꯛꯇ ꯆꯥꯛ ꯈꯖꯤꯛ ꯊꯣꯡꯉꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯌꯨꯝꯒꯤ ꯊꯕꯛꯇ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯎꯕ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯃꯥꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯃꯨꯡꯗ ꯄꯣꯊꯥꯗꯨꯅꯁꯨ ꯂꯩꯔꯤꯕ ꯅꯪꯁꯨ ꯄꯣꯊꯥꯔꯤꯕꯗꯨꯗꯤ ꯍꯩ ꯑꯩꯈꯣꯏꯗꯤ ꯉꯥꯛꯇꯅꯤ ꯂꯩꯃꯍꯜꯅ ꯈꯥꯝꯃꯤ ꯌꯥꯔꯦꯁꯤ ꯅꯄꯥꯕꯨꯡꯅ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯇꯨꯡꯗ ꯁꯨꯝꯅ ꯈꯠꯅꯒꯅꯨ ꯍꯤꯌꯥꯏꯅ ꯋꯥ ꯃꯁꯠ ꯐꯩꯖꯤꯜꯂꯛꯏ ꯏꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯅꯔꯛꯇꯣꯏ ꯑꯣꯏꯔꯗꯤ ꯅꯈꯩ ꯃꯁꯦꯡꯅ ꯇꯣꯉꯥꯟꯅ ꯆꯥꯅꯕꯅ ꯌꯥꯝ ꯐꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯛ ꯊꯣꯡꯂꯦꯁꯨ ꯊꯣꯡꯗ꯭ꯔꯦꯁꯨ ꯉꯥꯡꯅꯗ꯭ꯔꯦꯗꯅ ꯇꯥꯔꯨꯕꯤꯅ ꯍꯩ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯇꯣꯉꯥꯟ ꯆꯥꯕ ꯀꯥꯏꯅ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯩ ꯃꯔꯥ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯇꯣꯉꯥꯟꯅ ꯀꯣꯛ ꯆꯥꯕ ꯁꯤꯅ ꯐꯅꯤ ꯂꯩꯃꯍꯜꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯇꯞꯅ ꯈꯟꯅꯁꯤꯀꯣ ꯀꯩꯅꯣ ꯏꯃꯥ ꯀꯔꯤ ꯈꯔ ꯇꯞꯄꯅꯣ ꯀꯩꯒꯤ ꯈꯔ ꯇꯞꯅꯅꯣꯕ ꯏꯆꯦꯁꯤꯅ ꯑꯩꯉꯣꯟꯗ ꯈꯔ ꯌꯦꯡꯁꯤꯟꯗꯨꯅ ꯈꯠꯅꯕꯁꯨ ꯌꯥꯝ ꯍꯧꯔꯤꯕꯁꯦ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯔꯨꯕꯤꯅ ꯍꯦ ꯄꯥꯎ ꯌꯥꯝ ꯍꯦꯟꯖꯤꯟꯒꯅꯨ ꯅꯆꯤꯟꯕꯥꯗꯣ ꯀꯥꯏꯅꯤ ꯑꯦ ꯆꯤꯟꯕꯥꯜ ꯀꯥꯏꯅꯤ ꯁꯤꯁꯦ ꯊꯨꯒꯥꯏꯕꯤꯔꯣꯅꯦ ꯁꯤ ꯊꯨꯒꯥꯏꯕꯤꯔꯣ ꯃꯁꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯍꯧꯔꯤꯅꯦ ꯃꯁꯦ ꯂꯩꯃꯍꯜꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯀꯩꯗꯧꯒꯦ ꯅꯈꯨꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯦꯝꯃꯦ ꯌꯥꯆꯪꯂꯛꯄꯁꯤꯗ ꯂꯥꯎꯅꯕ ꯐꯠꯇꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯇꯥꯔꯨꯕꯤꯅ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏ ꯃꯁꯤꯒꯤ ꯇꯣꯉꯥꯟ ꯆꯥꯕꯤ ꯄꯥꯝꯃꯤ ꯅꯨꯄꯤꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯣꯡꯍꯜꯂꯨ ꯍꯔꯦ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯆꯥꯛ ꯊꯣꯡꯖꯔꯨꯗꯣꯏꯕ ꯊꯣꯡꯉꯣꯏ ꯑꯩꯗꯤ ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯍꯣ ꯊꯣꯡꯉꯣꯏ ꯑꯩꯗꯤ ꯊꯣꯡꯉꯣꯏ ꯁꯨꯛꯊꯣꯡ ꯍꯦꯛ ꯊꯣꯡꯉꯣꯏ ꯏꯃꯥ ꯃꯁꯤ ꯑꯉꯥꯡꯁꯤ ꯐꯨꯔꯒꯦ ꯂꯩꯃꯍꯜꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯥꯏ ꯋꯥꯅꯤ ꯆꯥꯛ ꯈꯖꯤꯛ ꯊꯣꯡꯕꯒꯤ ꯑꯗꯨꯝꯅ ꯃꯔꯩ ꯇꯧꯅꯒꯗꯕ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯆꯥꯛꯇꯣ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ ꯌꯥꯔꯦ ꯃꯁꯤꯗ ꯍꯌꯥꯏꯅꯨꯅ ꯃꯃꯥꯗ ꯀꯩꯅꯣ ꯏꯃꯥꯅ ꯀꯩꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯅꯨꯃꯤꯗꯥꯡꯗꯤ ꯏꯆꯦꯅ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ ꯏꯆꯦꯒꯤ ꯃꯍꯨꯠ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕꯗꯤ ꯌꯥꯔꯣꯏ ꯇꯥꯔꯨꯕꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯕ ꯅꯪꯅ ꯊꯣꯡꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯊꯣꯡꯖꯔꯁꯅꯤ ꯏꯃꯥꯅ ꯊꯣꯡꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯊꯣꯡꯕ ꯀꯥꯟꯗꯅ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕ ꯑꯗꯨꯒ ꯏꯆꯦꯒꯤꯗꯅ ꯏꯃꯥꯅ ꯊꯣꯡꯕ ꯌꯥꯔꯣꯏ ꯃꯁꯤ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥꯅ ꯋꯥ ꯑꯃꯨꯛ ꯐꯩꯖꯤꯟꯕꯤꯔꯛꯏꯁꯦ ꯏꯃꯥ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯍꯦꯉꯥꯡ ꯅꯪ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯨ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯣ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯃꯥꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯍꯦꯛ ꯊꯣꯡꯉꯕ ꯍꯌꯦꯡ ꯑꯩ ꯇꯣꯉꯥꯟꯅ ꯆꯥꯔꯦ ꯈꯪꯉꯨ ꯃꯁꯤꯗ ꯇꯥꯔꯨꯕꯤꯅ ꯍꯥꯏꯐꯦꯠꯀ ꯅꯣꯛꯇꯨꯅ ꯀꯔꯤ ꯅꯪꯅ ꯇꯣꯉꯥꯟ ꯆꯥꯗꯣꯏꯕ ꯍꯩ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯄꯤꯕꯥ ꯑꯍꯜꯅ ꯆꯥꯒꯗꯕꯅꯤ ꯅꯪꯗꯤ ꯑꯍꯜ ꯀꯩꯀꯩ ꯄꯨꯟꯅꯅꯦ ꯑꯗꯨꯝ ꯆꯥꯃꯤꯟꯅꯒꯗꯕ ꯉꯝꯃꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯏꯆꯦ ꯍꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ ꯇꯣꯉꯥꯟ ꯆꯥꯅꯤ ꯆꯥꯔꯒ ꯀꯩꯒꯤ ꯃꯈꯣꯏꯒ ꯑꯃꯨꯛ ꯄꯨꯟꯕ ꯑꯩ ꯉꯝꯃꯣꯏ ꯑꯦ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯉꯥꯎꯏꯅ ꯄꯤꯕꯥ ꯑꯇꯣꯝꯕꯅ ꯀꯅꯥꯅ ꯇꯣꯉꯥꯟꯅ ꯆꯥꯅꯩ ꯑꯇꯣꯝꯕꯅ ꯃꯅꯦꯝ ꯃꯀꯨ ꯀꯣꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯈꯪꯉꯕ ꯍꯣ ꯉꯝꯃꯣꯏꯌꯦ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯂꯩꯃꯍꯜ ꯃꯃꯧ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕ ꯉꯝꯖꯗꯦ ꯈꯥꯝꯃꯤ ꯑꯃꯨꯛꯁꯨ ꯍꯣꯏꯕ ꯌꯥꯔꯤꯕ ꯅꯣꯏꯕꯣ ꯋꯥꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤꯃꯅꯦ ꯏꯃꯥꯅ ꯊꯣꯡꯕꯤꯔꯒꯦ ꯁꯤ ꯅꯈꯣꯏ ꯈꯠꯅꯔꯅꯨ ꯍꯌꯥꯏꯅꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯏꯃꯥꯅ ꯊꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯏꯆꯦꯒꯤ ꯃꯤꯆꯪ ꯑꯁꯥꯝ ꯆꯪꯕ ꯄꯥꯝꯃꯤꯁꯤꯕꯣ ꯍꯥ ꯏꯆꯦꯒꯤ ꯃꯤꯆꯪ ꯑꯁꯥꯝ ꯆꯪꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯂꯩꯃꯍꯜ ꯃꯃꯧ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯂꯧꯇꯥꯅꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦꯅ ꯍꯥꯏꯔꯨꯕꯅꯤ ꯍꯥꯏꯔꯨ ꯃꯍꯥꯛꯅ ꯂꯥꯟꯕ ꯇꯥꯏ ꯇꯥꯔꯨꯕꯤꯅ ꯑꯉꯥꯡ ꯅꯪ ꯆꯥꯛꯁꯦ ꯌꯥꯝ ꯊꯣꯡꯅꯤꯡꯗꯕ ꯅꯠꯇ꯭ꯔꯣ ꯅꯁꯥꯒꯤ ꯄꯜꯂꯤ ꯇꯥꯔꯗꯤ ꯅꯁꯥꯅ ꯊꯣꯡꯖꯒꯗꯕꯅꯤ ꯐꯩ ꯊꯣꯡꯒꯦꯕ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯅꯪ ꯆꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩ ꯊꯣꯡꯒꯦ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯔꯨꯕꯤ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯠꯈꯤ ꯍꯌꯥꯏꯅꯨꯅ ꯃꯃꯥꯗ ꯏꯆꯦꯒꯤ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯂꯩꯃꯍꯜ ꯃꯃꯧ ꯑꯅꯤꯒꯤ ꯎꯈꯤꯕ ꯃꯇꯧ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯍꯥꯛ ꯃꯛꯁꯤꯜꯂꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯏꯃꯧꯅꯤꯀꯣ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯇꯥꯔꯨꯕꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯏ ꯃꯊꯟꯇ ꯁꯥꯎꯅ ꯍꯩꯖꯩ
ꯑꯉꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯤ ꯌꯧꯅ ꯁꯤꯡꯅꯔꯕ ꯐꯩ ꯈꯪꯒꯅꯤꯕ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯆꯥꯅꯤꯡꯂꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯒꯦꯕ ꯅꯪ ꯑꯩꯅ ꯊꯣꯡꯕꯁꯦ ꯆꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥ ꯀꯥꯏꯅ ꯈꯪ ꯌꯥꯏꯁꯤꯅꯤ ꯑꯩ ꯇꯧꯒꯦꯕ ꯃꯥꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇꯣ ꯃꯣꯔꯣꯛ ꯇꯞꯇꯥꯏ ꯍꯥꯞꯆꯤꯟꯒꯦꯕ ꯃꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯂꯤ ꯍꯌꯥꯏꯅꯨꯅ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯈꯜ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨ ꯑꯣꯏꯔꯗꯤ ꯇꯣꯉꯥꯟ ꯆꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯤ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯂꯣꯏꯗꯧꯔꯤ ꯏꯁ ꯍꯟꯗꯣꯛ ꯁꯤꯅꯒ ꯏꯆꯦꯒꯤ ꯃꯤꯆꯪꯒ ꯆꯪꯉꯗꯅ ꯃꯈꯣꯏꯈꯩ ꯄꯨꯟꯅꯃꯛ ꯆꯥꯖꯔꯁꯅꯤ ꯏꯇꯩꯅ ꯑꯩꯈꯣꯏꯅꯤꯇ ꯇꯣꯉꯥꯟꯅ ꯆꯥꯔꯕ ꯃꯗꯣ ꯍꯜꯂꯛꯈꯤꯁꯅꯨꯕ ꯃꯥꯁꯨ ꯁꯥꯎꯅ ꯂꯩꯔꯤ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯃꯍꯜ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯅꯨꯃꯤꯠ ꯑꯅꯤꯗ ꯄꯤꯔꯥꯡ ꯌꯧꯔꯤꯕ ꯅꯪꯕꯨ ꯀꯞꯂꯕ꯭ꯔꯣ ꯂꯩꯃꯍꯜ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯤꯁꯅꯥ ꯂꯥꯀꯥꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯏꯔꯤꯛꯇꯨ ꯃꯥꯏꯊꯣꯡ ꯇꯝꯅ ꯁꯤꯡꯊꯔꯛꯏ ꯆꯥꯎꯔꯦꯟꯅ ꯂꯩꯃꯍꯜ ꯀꯞꯀꯅꯨꯅꯦ ꯅꯪꯕꯣ ꯅꯪꯅ ꯀꯞꯄ ꯄꯛꯆꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗ ꯁꯤꯡꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤ ꯂꯩꯃꯍꯜꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯀꯞꯄ ꯍꯧꯅꯗꯦꯁꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯁꯤꯒꯤꯕꯣ ꯃꯤꯒꯤ ꯃꯅꯤ ꯃꯃꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯎꯕꯗ ꯑꯩꯅ ꯀꯌꯥꯗ ꯀꯂꯛꯆꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯪꯂꯔꯣꯏꯀꯣ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯅꯃꯧ ꯑꯅꯤꯁꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯃꯧ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯗꯕ ꯍꯦꯜꯂꯛꯇ꯭ꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯈ꯭ꯔꯁꯤꯔꯅꯦ ꯂꯩꯃꯍꯜ ꯇꯣꯉꯥꯟꯅ ꯄꯤꯖꯈꯤꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯏꯃꯧꯁꯤꯡꯁꯦ ꯀꯔꯝꯅ ꯇꯣꯉꯥꯟꯅ ꯄꯤꯖꯒꯅꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯤ ꯌꯥꯝꯅ ꯐꯖꯔꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯤꯖꯁꯤ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯗꯅ ꯂꯧꯇꯥꯟꯅꯗꯨꯅꯇ ꯂꯩꯔꯤꯕꯁꯦ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯦꯅꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯏꯊꯟꯇꯅ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯋꯥꯕ ꯈꯖꯤꯛꯁꯨ ꯐꯥꯎꯈꯤꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯔꯦꯁꯤ ꯂꯩꯃꯍꯜ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯂꯩꯃꯍꯜ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯆꯥꯎꯔꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯎꯕꯗ ꯃꯍꯥꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯍꯜꯅꯤ ꯆꯥꯎꯔꯦꯜꯅ ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯉꯁꯤ ꯍꯜꯂꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯐꯔꯦ ꯍꯌꯦꯡ ꯍꯟꯖꯔꯛꯂꯁꯅꯨ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯊꯥ ꯊꯋꯥꯟꯁꯤ ꯌꯦꯡꯁꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯂꯤꯕ ꯊꯥ ꯊꯋꯥꯟ ꯌꯦꯡꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯇꯧꯔꯛꯏ ꯅꯨꯡꯉꯥꯏꯇ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛꯇꯤ ꯀꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯤ ꯇꯥꯔꯨꯕꯤꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯔꯦ ꯃꯅꯥꯎꯅꯨꯄꯤꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛ ꯑꯗꯨꯗ ꯇꯣꯉꯥꯟꯅ ꯃꯣꯔꯣꯛ ꯑꯁꯤ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯤ ꯊꯛꯆꯤꯜꯂꯦꯗꯅ ꯁꯤ ꯄꯤꯖꯒꯦ ꯁꯤ ꯄꯤꯖꯔꯒ ꯃꯥ ꯈꯪꯒꯗꯕꯅꯤ ꯃꯅꯦꯝꯒ ꯃꯀꯨꯒ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯒꯦ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯀꯧꯕ ꯊꯣꯛꯂꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯄꯤꯔꯔꯣ ꯂꯩꯃꯍꯜꯒ ꯆꯥꯎꯔꯦꯟꯒꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯉꯤ ꯂꯩꯃꯍꯜꯅ ꯅꯅꯥꯎꯅꯨꯄꯤꯁꯨ ꯀꯧꯕꯤꯔꯣꯗꯅ ꯏꯃꯥꯒ ꯄꯥꯕꯨꯡ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯏꯅꯥꯎꯒꯩꯒ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯤ ꯍꯌꯥꯏꯅꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯩꯅꯣ ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯁꯤ ꯀꯥꯏꯅꯒ ꯑꯝꯇ ꯀꯧꯔꯛꯇ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯀ ꯍꯥꯞꯇ꯭ꯔꯕ ꯖꯥꯠꯂꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯀ ꯍꯥꯞꯊꯥꯞꯂꯝꯗꯁꯅꯨ ꯑꯩ ꯇꯧꯒꯦꯕ ꯄ꯭ꯂꯥꯟ ꯍꯦꯛꯇ ꯇꯧꯒꯗꯕꯅꯤ ꯌꯦꯡꯉꯣ ꯇꯔꯨꯕꯤ ꯃꯅꯦꯝꯒ ꯃꯀꯨꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯕꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯧꯏ ꯏꯅꯥꯎ ꯆꯥꯛ ꯂꯣꯏꯔꯦꯍꯦ ꯆꯥꯊꯣꯛꯂꯁꯤ ꯀꯧꯔꯛꯂꯕꯁꯤꯗ ꯍꯌꯥꯏꯅꯨ ꯍꯧꯒꯠꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯍꯥꯛ ꯍꯪꯉꯤ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯊꯣꯡꯉꯤꯁꯤꯕꯣ ꯀꯥꯡꯁꯣꯏꯅꯤꯗ ꯀꯥꯡꯁꯣꯏ ꯑꯃꯒ ꯉꯥ ꯉꯧꯕ ꯑꯃꯒ ꯇꯧꯔꯕ ꯆꯥꯔꯣ ꯍꯌꯥꯏꯅꯨ ꯃꯕꯨꯛꯀ ꯂꯥꯝꯕꯒ ꯁꯠꯐꯝ ꯊꯩ ꯆꯥ ꯈꯔ ꯈꯣꯠꯊꯗꯨꯅ ꯀꯥꯡꯁꯣꯏ ꯃꯍꯤꯗꯨ ꯖꯣꯔꯣ ꯍꯩꯊꯩ ꯇꯣꯠꯇꯨꯅ ꯆꯥꯈꯣꯝ ꯑꯃ ꯐꯠ ꯍꯣꯏ ꯃꯗꯨꯗ ꯃꯣꯔꯣꯛ ꯃꯌꯥꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ ꯀꯩꯅꯣ ꯁꯤꯗꯤ ꯇꯔꯨꯕꯤꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯩꯗꯧꯔꯒꯦꯅꯣ ꯃꯌꯥꯗꯒꯤ ꯆꯥꯛꯇꯨ ꯃꯈꯥꯗ ꯂꯣꯏꯅ ꯑꯣꯠꯊꯣꯛꯏ ꯑꯗꯨꯒ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯁꯤꯕꯣ ꯃꯣꯔꯣꯛ ꯉꯛꯇ ꯊꯥꯛꯆꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣꯗ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯀꯩꯁꯨ ꯇꯧꯗꯕ ꯍꯥꯏꯕ ꯀꯩꯅꯣ ꯏꯟꯁꯥꯡꯕꯨ
ꯑꯁꯨꯝꯅ ꯊꯣꯡꯕ ꯀꯅꯥꯅ ꯍꯧꯅꯒꯦꯕ? ꯑꯁ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏ ꯆꯥꯈ꯭ꯔꯤꯕꯁꯤꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯅ꯫ ꯏꯆꯦꯒꯤꯁꯤ ꯊꯑꯣꯏꯅ ꯑꯩꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇ ꯃꯣꯔꯣꯛ ꯉꯥꯛꯇ ꯍꯥꯞꯆꯤꯜꯂꯤꯕ꯭ꯔꯣ? ꯀꯩꯅꯣꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯍꯥꯞꯆꯤꯜꯂꯝꯒꯅꯤ ꯁꯣꯏꯗꯅ꯫ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ꯫ ꯏꯆꯦꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯣꯔꯣꯛ ꯁꯥꯕꯅꯁꯨ ꯃꯔꯩꯗꯨ ꯍꯨ ꯍꯨ ꯀꯥꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯔꯨꯕꯤꯗꯤ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ, ꯍꯌꯥꯏꯅꯨ ꯁꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯑꯩꯕꯨ ꯆꯥꯛ ꯆꯥꯗꯅꯕ ꯍꯥꯏꯗꯨꯅ ꯏꯆꯦꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩ ꯏꯆꯦꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯉꯝꯂꯣꯏ꯫ ꯑꯩ ꯇꯣꯉꯥꯟ ꯆꯥꯔꯅꯤ꯫ ꯍꯩ, ꯇꯣꯉꯥꯟ ꯆꯥꯕ ꯇꯥꯔꯁꯨ ꯑꯩꯅ ꯑꯣꯏꯅ ꯆꯥꯒꯗꯕꯅꯤ꯫ ꯄꯤꯕꯥꯍꯪꯅ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯍꯣ ꯍꯧꯅ ꯁꯥꯒꯦꯔꯥ ꯍꯧꯅ ꯁꯥꯔꯣꯏꯒꯦꯔꯥ, ꯑꯩꯗꯤ ꯍꯌꯦꯡꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯔꯤꯕꯁꯤ ꯆꯥꯎꯔꯦꯜꯒ ꯂꯩꯃꯍꯜꯒꯁꯨ ꯇꯥꯏ꯫ ꯆꯥꯎꯔꯦꯜꯅ ꯀꯝꯗꯧꯅꯤ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ? ꯎꯅꯕ ꯌꯥꯗꯕ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝꯅ ꯃꯉꯥꯏꯈ꯭ꯔꯦ꯫ ꯑꯃꯨꯛ ꯁꯥꯎꯔꯛꯂꯕ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯇꯣꯉꯥꯟ ꯍꯦꯛ ꯄꯤꯖꯗ꯭ꯔꯤ ꯐꯥꯎꯕ ꯏꯃꯨꯡ ꯑꯁꯦ ꯏꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈꯤꯗ꯭ꯔꯕ ꯊꯕꯛꯅꯤꯗ꯫ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯆꯥꯔꯛꯇꯧꯕ ꯂꯩꯔꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯏꯉꯝꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯩ, ꯂꯥꯎꯅꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯣꯅ꯫ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯀꯣ꯫ ꯂꯩꯃꯍꯜ ꯍꯧꯒꯠꯇꯨꯅ ꯆꯪꯂꯛꯏ, ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ? ꯍꯌꯥꯏꯅꯨꯅ ꯍꯥꯏ꯫ ꯏꯃꯥ, ꯇꯨ ꯌꯦꯡꯉꯣ, ꯏꯆꯦꯅ ꯑꯩꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛ ꯑꯁꯤꯗ ꯊꯑꯣꯏꯅ ꯃꯣꯔꯣꯛ ꯉꯥꯛꯇ ꯍꯥꯞꯆꯤꯜꯂꯤꯕ꯫ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ ꯏꯟꯁꯥꯡ ꯑꯁꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯦ, ꯏꯃꯧ ꯋꯥꯍꯜ, ꯅꯪꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇ ꯃꯣꯔꯣꯛ ꯉꯥꯛꯇ ꯍꯥꯞꯆꯤꯜꯂꯤꯕ? ꯇꯔꯨꯕꯤꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯅꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯁꯛ ꯑꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯆꯥꯅꯤꯡꯂꯕꯅꯤꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕꯅꯤ꯫ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯍꯥꯞꯀꯦ ꯍꯥꯏꯅ ꯊꯑꯣꯏꯅ ꯑꯩꯅ ꯍꯥꯞꯆꯤꯟꯕ꯫ ꯏꯃꯥ, ꯏꯆꯦꯅ ꯍꯥꯏꯔꯤꯁꯤ ꯇꯥꯔꯤꯗꯅ, ꯅꯨꯄꯤꯅꯦ ꯃꯥꯁꯦ꯫ ꯏꯃꯥ, ꯏꯆꯦꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯑꯩ ꯉꯝꯂꯣꯏ꯫ ꯑꯩ ꯉꯝꯂꯣꯏ꯫ ꯍꯌꯦꯡꯗꯒꯤ ꯑꯩ ꯇꯣꯉꯥꯟ ꯆꯥꯖꯔꯅꯤ꯫ ꯇꯔꯨꯕꯤꯅ ꯍꯩ, ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯕꯥ ꯇꯣꯝꯕꯅ ꯇꯣꯉꯥꯟꯅ ꯆꯥꯅꯗꯦ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ? ꯍꯣꯏ, ꯆꯥꯅꯒꯦꯔꯥ ꯆꯥꯅꯔꯣꯏꯔꯥ ꯑꯩꯗꯤ ꯆꯥꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯪꯒ ꯆꯥꯛꯈꯨꯝ ꯄꯨꯟꯕꯗꯤ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯉꯝꯗ꯭ꯔꯒ ꯇꯣꯛꯎꯅ꯫ ꯇꯣꯛꯀꯦꯅ, ꯑꯩꯗꯤ ꯍꯌꯦꯡꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯅꯤ꯫ ꯍꯣ, ꯑꯩꯁꯨꯅꯦ ꯍꯌꯦꯡꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯅꯤ꯫ ꯑꯩꯒꯤ ꯃꯇꯧꯒ ꯌꯥꯝ ꯇꯝꯂꯛꯀꯅꯨꯀꯣ, ꯇꯝꯃꯛꯀꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ, ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯑꯩꯕꯣ? ꯇꯔꯨꯕꯤꯅ ꯍꯥꯏ, ꯏꯃꯥ, ꯍꯌꯦꯡꯗꯒꯤ ꯅꯃꯧ ꯑꯩ ꯇꯣꯉꯥꯟꯅ ꯆꯥꯖꯔꯒꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯍꯌꯥꯏꯅꯨ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯍꯜ ꯍꯥꯏꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯂꯩꯍꯧꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ? ꯀꯅꯥꯒꯤ ꯋꯥꯅꯣ ꯑꯩꯅ ꯇꯥꯒꯗꯕ? ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯂꯩꯃꯍꯜ ꯇꯞꯅ ꯐꯝꯊꯩ, ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯗꯨ ꯃꯈꯨꯠꯅ ꯁꯦꯡꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯍꯌꯥꯏꯅꯨ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯁꯣꯝꯅ ꯆꯪꯏ꯫ ꯍꯧꯔꯤꯕ ꯋꯥ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ, ꯃꯊꯟꯇ ꯍꯥꯏꯖꯩ, ꯋꯥ ꯈꯔ ꯌꯥꯜꯂꯒ ꯃꯈꯥ ꯊꯪꯕꯁꯤꯗ ꯃꯇꯦꯛ ꯑꯃ ꯇꯞꯊꯣꯛꯂꯕ, ꯑꯗꯨꯗ ꯆꯥꯛꯈꯨꯝ ꯑꯣꯏꯔꯕ, ꯃꯈꯣꯏ ꯇꯌꯥꯏꯗꯣ ꯐꯠꯂꯥꯗꯤ ꯐꯒꯗꯧꯅꯤ꯫ ꯃꯥ ꯂꯥꯛꯇꯗꯅ ꯊꯕꯛꯁꯦ ꯂꯣꯏꯅ ꯊꯤꯡꯊꯍꯜꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯇꯣꯉꯥꯟꯅ ꯆꯥꯅꯤꯕ꯫ ꯏꯁ, ꯉꯔꯥꯡ ꯏꯆꯦꯅ ꯇꯧꯈꯤꯕ ꯃꯑꯣꯡꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇ ꯃꯣꯔꯣꯛ ꯇꯞꯇꯥꯏ ꯃꯥꯅ ꯍꯥꯞꯆꯤꯜꯂꯗꯅ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯆꯥꯖꯔꯁꯅꯤꯕ꯫ ꯃꯔꯤꯅ ꯃꯥꯅ ꯇꯜꯂꯒ ꯑꯩꯕꯨ ꯁꯨꯅꯤꯡꯗꯕꯤ ꯇꯥꯍꯟꯕ, ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ꯫ ꯄꯤꯕꯥ ꯇꯣꯝꯕ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯍꯌꯥꯏꯅꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯅꯤ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯆꯥꯔꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯟꯕ ꯌꯥꯕ ꯋꯥ ꯈꯔ ꯃꯍꯥꯛ ꯌꯦꯡꯏ꯫ ꯇꯔꯨꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯅ ꯃꯅꯤꯡꯗ ꯋꯥꯄꯜ ꯃꯔꯛꯇ ꯆꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯖꯩ, ꯑꯦ, ꯋꯥꯄꯜ ꯃꯔꯛ ꯑꯁꯤꯗ ꯃꯥꯅ ꯆꯪꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤꯁꯤꯕꯨ ꯋꯥ ꯌꯥꯅꯕ ꯀꯥꯏꯅ ꯌꯦꯡꯂꯤꯕ ꯖꯥꯠꯂꯥ? ꯇꯣꯉꯥꯟꯅ ꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯃꯥꯇꯅꯗꯤ ꯉꯝꯍꯜꯂꯔꯣꯏ꯫ ꯀꯔꯤꯒꯤ ꯃꯥꯅ ꯇꯣꯉꯥꯟꯅ ꯆꯥꯕ? ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯍꯜ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯣꯜꯍꯧꯒꯗꯕꯅꯤ꯫ ꯍꯌꯥꯏꯅꯨ ꯃꯪꯒꯣꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ, ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯕ? ꯑꯩꯅ ꯁꯣꯝꯗ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ꯫ ꯇꯔꯨꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯑꯦ, ꯑꯌꯨꯛꯇꯤ ꯁꯅꯥꯏꯕꯦꯝꯃꯅ ꯆꯥꯛ ꯊꯣꯡꯕꯤꯒꯗꯕ ꯑꯣꯏꯔꯝꯅꯤ꯫ ꯆꯥꯛꯇꯣ
ꯈꯔ ꯉꯟꯅꯧꯇ ꯊꯣꯡꯕꯤꯌꯨꯕ ꯑꯩꯁꯦ ꯏꯄꯥꯝꯗ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯆꯥꯛ ꯆꯥꯔꯒ ꯆꯠꯈꯤꯗ꯭ꯔꯕꯗꯤ ꯍꯌꯥꯏꯅꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯆꯦ ꯀꯔꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯆꯥꯛꯃꯨꯛ ꯊꯣꯡꯒꯗꯧꯔꯤꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯇꯣꯉꯥꯟꯅ ꯆꯥꯔꯗꯕꯅꯤ ꯉꯁꯤꯗꯒꯤ ꯆꯥꯛꯈꯨꯝ ꯇꯣꯈꯥꯏꯔꯦ ꯆꯥꯛꯈꯨꯝ ꯄꯨꯟꯗꯔꯦ ꯏꯆꯦꯈꯣꯏꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯄꯨꯜꯂꯣ ꯆꯥꯛ ꯊꯣꯡꯕꯗꯨꯃ ꯏꯆꯦꯅ ꯊꯣꯡꯒꯦꯔꯥ ꯏꯃꯥꯅꯕꯨ ꯊꯣꯡꯒꯟꯒꯦꯔꯥ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯍꯦꯉꯥꯡ ꯅꯪ ꯅꯥꯏꯗꯨ ꯀꯩꯅꯣ ꯍꯥ ꯅꯪ ꯇꯣꯉꯥꯟ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯣ ꯍꯥ ꯇꯣꯉꯥꯟ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯕ ꯍꯣꯏ ꯆꯥꯅꯤꯡꯉꯦ ꯇꯣꯉꯥꯟ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯇꯣꯉꯥꯟ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯇꯣꯉꯥꯟ ꯆꯥꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯆꯥꯒꯗꯕꯅꯤ ꯅꯆꯦ ꯑꯩꯅ ꯆꯥꯒꯗꯕ ꯃꯗꯨꯅ ꯏꯆꯦꯒꯤ ꯋꯥꯅꯤꯗꯅ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯉꯥꯡꯅꯅꯦ ꯅꯉꯛ ꯌꯥꯝ ꯍꯥꯏꯒꯠꯀꯅꯨ ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯅꯤ ꯆꯥꯛꯇꯣ ꯅꯪꯅ ꯄ꯭ꯔꯞ ꯊꯣꯡꯉꯨꯁꯣ ꯀꯣ ꯄ꯭ꯔꯞ ꯊꯣꯡꯉꯨꯁꯣ ꯑꯩꯁꯤꯅꯤ ꯀꯩꯅꯣ ꯊꯣꯡꯂꯔꯣꯏ ꯍꯥꯏꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯕꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯏꯆꯦꯕꯨ ꯉꯥꯎꯔꯕꯣ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯝ ꯋꯥ ꯅꯠꯇꯦꯅꯦ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯗꯤ ꯊꯣꯡꯉꯣꯏ ꯏꯆꯦꯅ ꯊꯕꯛ ꯆꯠꯀꯗꯧꯕ ꯑꯣꯏꯔꯒꯅ ꯏꯃꯥꯕꯨ ꯊꯣꯡꯍꯜꯂꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯕꯅꯤ ꯇꯥꯔꯨꯕꯤꯗꯨ ꯑꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯏ ꯍꯩ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥ ꯅꯊꯛꯀꯤ ꯑꯍꯟꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯝꯅ ꯈꯨꯝꯕ ꯁꯥꯕ꯭ꯔꯕꯨ ꯅꯆꯤꯟꯗꯣ ꯁꯨꯒꯥꯏꯅꯤꯀꯣ ꯅꯪ ꯍꯌꯥꯏꯅꯨꯁꯨ ꯍꯟꯕ ꯂꯩꯇꯅ ꯏꯆꯦꯅ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯆꯤꯟ ꯊꯨꯒꯥꯏꯅꯤ ꯊꯨꯒꯥꯏꯅꯤ ꯍꯥꯏꯔꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯏꯆꯦꯅ ꯑꯩꯒꯤ ꯆꯤꯟ ꯊꯨꯒꯥꯏꯕ꯭ꯔꯥ ꯑꯩꯅ ꯏꯆꯦꯒꯤ ꯆꯤꯟ ꯊꯨꯒꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯏꯆꯦꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯟꯗꯨꯅ ꯂꯩꯕꯁꯤꯗ ꯌꯦꯡꯅꯕ ꯇꯥꯔꯦꯕ ꯉꯁꯤꯗꯤ ꯍꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯃꯍꯩ ꯂꯩꯗꯨꯅ ꯆꯦꯟꯕꯤꯒꯗꯕ ꯅꯠꯇꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯉꯥꯡꯅꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯉꯝꯊꯣꯛꯅꯕ ꯇꯥꯔꯦꯗꯅ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯈꯣꯡꯂ ꯅꯈꯨꯠ ꯑꯃ ꯄꯦꯛ ꯊꯨꯗꯦꯛꯀꯦ ꯑꯗꯨꯗꯇ ꯃꯤꯒꯤ ꯃꯁꯛ ꯈꯪꯒꯗꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯁꯤ ꯊꯨꯗꯦꯛꯂꯒ ꯑꯩꯅ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯂꯩꯔꯅꯤꯍꯦ ꯍꯥ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯦ ꯌꯦꯡꯅꯕ ꯇꯥꯏꯗꯅ ꯉꯝꯊꯣꯛꯅꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯌꯦꯡꯅꯔꯁꯤ ꯍꯦꯛꯇ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯅ ꯂꯥꯎꯅꯔꯝꯕꯗꯒꯤ ꯐꯟ ꯐꯟ ꯆꯣꯡꯁꯤꯟꯅꯗꯨꯅ ꯈꯨꯠꯁꯥ ꯌꯥꯎꯅꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯅꯔꯤ ꯌꯥꯝ ꯀꯟꯅ ꯐꯣꯏꯅꯔꯤ ꯍꯌꯥꯏꯅꯨꯅ ꯍꯥꯏ ꯃꯁꯝ ꯑꯁꯤ ꯍꯥꯟꯅ ꯁꯤꯠꯅꯅ ꯐꯣꯏꯗꯠꯀꯦ ꯃꯔꯨꯁꯤ ꯀꯣꯛꯍꯜꯂꯒ ꯈꯪꯒꯗꯕꯅꯤ ꯍꯦ ꯅꯪꯗꯅꯗꯤ ꯉꯝꯃꯜꯂꯔꯣꯏꯍꯦ ꯑꯩꯁꯨ ꯐꯣꯏꯅꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯀꯟꯅ ꯐꯣꯏꯅꯔꯤ ꯌꯦꯅꯈꯥ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯥꯎꯔꯦꯜꯒ ꯂꯩꯃꯍꯜꯒ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯈꯠꯅꯔꯤꯕꯗꯨ ꯎꯏ ꯂꯩꯃꯍꯜꯅ ꯍꯩ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤ ꯇꯧꯔꯤꯕꯁꯦ ꯊꯥꯗꯣꯛꯅꯧꯅꯦ ꯅꯣꯏꯕꯣ ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯕ ꯇꯥꯔꯦ ꯀꯔꯤꯅꯣ ꯏꯀꯥꯏꯕꯒ ꯃꯆꯦ ꯑꯝꯇ ꯈꯪꯖꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯊꯥꯗꯣꯛꯅꯧ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜꯅ ꯂꯣꯏꯔꯦꯗꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯅ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯈꯠꯅꯔꯕ ꯂꯣꯏꯔꯦ ꯍꯌꯦꯡꯗꯤ ꯂꯣꯏꯔꯦꯕ ꯂꯩꯃꯍꯜꯅ ꯊꯥꯗꯣꯛꯅꯧ ꯍꯥꯏꯔꯒ ꯍꯥꯏꯌꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅ ꯑꯉꯥꯡꯅꯤ ꯅꯪꯅ ꯈꯔ ꯍꯜꯂꯨ ꯍꯥꯏ ꯅꯆꯦꯒꯤ ꯃꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯕ ꯇꯥꯔꯅꯤ ꯅꯪꯕꯣ ꯃꯥꯅ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯂꯨꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗꯤ ꯂꯩꯇꯦ ꯃꯃꯧ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯇꯣꯛꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯇꯣꯛꯄ ꯀꯧꯕ ꯂꯩꯇꯦ ꯇꯥꯔꯨꯕꯤꯅ ꯑꯌꯣ ꯁꯝꯁꯦ ꯍꯦꯛꯇ ꯆꯤꯡꯕꯤꯒ ꯇꯧꯏꯅꯦ ꯃꯁꯦ ꯃꯥꯒꯤ ꯃꯁꯝ ꯈꯛꯇ ꯆꯤꯡꯕꯁꯤꯅꯗꯤ ꯌꯥꯔꯣꯏ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯍꯦꯛꯇ ꯀꯥꯎꯔꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯌꯦꯠꯇꯨꯅ ꯍꯦꯛꯇ ꯀꯥꯎꯁꯤꯜꯂꯤ ꯍꯌꯥꯏꯅꯨꯅ ꯑꯃꯨꯛ ꯃꯈꯣꯡꯗ ꯀꯥꯎꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯃꯥꯁꯨ ꯑꯃꯨꯛ ꯊꯣꯛꯑꯦ ꯀꯥꯎꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯀꯟꯅ ꯈꯠꯅꯔꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯅꯕ ꯇꯥꯔꯦꯅꯦ ꯃꯁꯤꯗꯤ ꯑꯩ ꯂꯩꯃꯍꯜ ꯑꯩ ꯏꯁꯤꯡ ꯍꯣꯜꯂꯛꯀꯦ ꯖ꯭ꯋꯥꯏ ꯍꯦꯛꯇ ꯆꯥꯏꯁꯤꯜꯂꯨ ꯈꯠꯅꯕꯁꯦ ꯄꯥꯛꯇꯣꯛꯂꯣꯏꯗꯧꯔꯤ ꯆꯥꯎꯔꯦꯜꯅ ꯆꯦꯟꯗꯨꯅ ꯏꯁꯤꯡ ꯍꯣꯜꯂꯨꯏ ꯃꯗꯨꯕꯨ ꯂꯩꯃꯍꯜꯅ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯈꯠꯅꯔꯤꯕ ꯃꯃꯧ ꯑꯅꯤꯗ ꯖ꯭ꯋꯥꯏ ꯍꯦꯛꯇ ꯍꯩꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯈꯠꯅꯔꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯪꯇꯣꯛ ꯂꯩꯃꯍꯜꯅ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯦ ꯁꯟ ꯐꯥꯎꯕ ꯑꯣꯏꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯅꯁꯝ ꯐꯣꯏꯅꯗꯨꯅ ꯈꯠꯅꯔꯤꯕ ꯅꯅꯦꯝ ꯅꯀꯨ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯎꯁꯤꯠꯄꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯦꯟꯃꯜꯂꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯥꯔꯨꯕꯤꯅ ꯍꯥꯏ ꯏꯃꯥ ꯃꯥꯅ ꯍꯥꯟꯅ ꯑꯩꯒꯤ ꯁꯝ ꯐꯣꯏꯕ ꯍꯧꯔꯤꯅꯤ ꯍꯌꯥꯏꯅꯨꯅ ꯑꯃꯨꯛ ꯏꯆꯦꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ ꯐꯣꯏꯒ ꯌꯥꯎꯅ ꯐꯣꯏꯔꯤꯕꯅꯤ ꯍꯦ ꯑꯉꯥꯡ ꯋꯥꯒꯤ ꯋꯥꯁꯨꯝꯅ ꯉꯥꯡꯉꯨꯀꯣ ꯂꯩꯃꯍꯜꯅ
ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯌꯨꯛꯁꯤꯗ ꯈꯠꯅꯔꯤꯕ ꯍꯥ ꯀꯔꯤꯒꯤꯅꯣ ꯂꯩꯀꯥꯏꯁꯤ ꯋꯥ ꯋꯥ ꯂꯥꯎꯅꯕ ꯇꯥꯔꯦ ꯅꯃꯥꯏ ꯅꯃꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯏꯀꯥꯏꯕꯒ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯇꯥꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯏꯆꯝ ꯆꯝꯅ ꯑꯩꯅ ꯉꯁꯤ ꯏꯄꯥꯝꯅ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛꯇꯣ ꯈꯔ ꯉꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅꯤ ꯃꯁꯤꯗ ꯃꯥꯅ ꯈꯨꯝꯂꯛꯏꯁꯦ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯅꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏ ꯑꯁꯤꯅꯤ ꯅꯠꯇꯦ ꯏꯃꯥ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯆꯥꯅꯩ ꯑꯉꯥꯡ ꯃꯥꯅ ꯆꯥꯒꯗ꯭ꯔꯥ ꯑꯍꯜ ꯑꯩꯈꯣꯏꯅ ꯆꯥꯒꯗ꯭ꯔꯕ ꯃꯗꯨꯗꯤ ꯀꯨꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯆꯥꯅꯤꯡꯕꯒꯤꯅꯤ ꯆꯥꯗꯣꯏꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯣꯉꯥꯟꯁꯨ ꯁꯣꯏꯗꯅ ꯆꯥꯒꯅꯤ ꯃꯄꯥ ꯀꯅꯥꯅ ꯃꯗꯧ ꯂꯩꯆꯤꯟꯗꯧꯔꯤ ꯏꯃꯥ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯦꯡꯉꯣ ꯃꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯕꯒꯤ ꯊꯧꯒꯜꯂꯣꯟꯁꯨ ꯀꯩꯁꯨ ꯎꯠꯇꯕ ꯁꯤꯗꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯁꯝ ꯑꯁꯦ ꯕ꯭ꯔꯞ ꯕ꯭ꯔꯞ ꯐꯣꯏꯗꯠꯅꯤꯡꯉꯤꯁꯦ ꯂꯩꯃꯍꯜꯅ ꯈꯥꯝꯖꯤꯜꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣꯀꯣ ꯇꯥꯔꯨꯕꯤꯅ ꯑꯃꯨꯛꯀ ꯏꯃꯥ ꯇꯣꯉꯥꯟꯅ ꯆꯥꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯥꯅꯤꯀꯣ ꯏꯅꯥꯎꯒ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧ ꯍꯌꯥꯏꯅꯨꯅ ꯑꯃꯨꯛ ꯍꯣ ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯣꯏ ꯀꯅꯥꯅꯁꯨ ꯌꯦꯛꯄꯤꯗ ꯏꯇꯩ ꯏꯅꯥꯎ ꯈꯛꯇ ꯇꯣꯉꯥꯟ ꯆꯥꯖꯒꯦ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯗꯤ ꯆꯥꯅꯤ ꯍꯥꯏꯔꯗꯤ ꯆꯥꯔꯅꯤ ꯆꯥꯎꯔꯦꯟꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗ ꯍꯪꯉꯤ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦꯁꯦ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕꯁꯦ ꯃꯇꯥꯡ ꯃꯇꯝꯅ ꯑꯗꯨꯝ ꯆꯥꯔꯛꯀꯗꯧꯔꯕꯅꯤ ꯃꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯇꯥꯔꯨꯕꯤꯅ ꯈꯨꯝꯃꯤ ꯄꯥꯕꯨꯡ ꯁꯤꯒꯤ ꯋꯥꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕ ꯅꯠꯇꯦ ꯏꯅꯥꯎꯅꯨꯄꯤꯅ ꯍꯥꯟꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣꯗ ꯑꯩꯉꯣꯟꯗ ꯒꯦꯠ ꯍꯦꯛꯇ ꯅꯝꯁꯤꯟꯕꯤꯔꯤꯕꯁꯤꯕꯣ ꯅꯪꯅ ꯍꯥꯟꯅ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥꯁꯦ ꯄꯨꯊꯣꯔꯛꯄ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯉꯝꯃꯤꯅ ꯅꯪꯗꯤ ꯆꯥꯎꯔꯦꯟꯅ ꯑꯃꯨꯛ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯂꯕ꯭ꯔꯅꯦ ꯏꯀꯨꯅꯗꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯨ ꯄꯥꯝꯕꯅꯤ ꯇꯥꯔꯨꯕꯤꯅ ꯈꯨꯝꯃꯤ ꯄꯥꯕꯨꯡ ꯃꯗꯨꯝ ꯑꯣꯏꯔꯔꯣꯏ ꯃꯁꯤꯒꯤ ꯃꯧ ꯃꯆꯥꯁꯦ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯐꯠꯇꯦ ꯍꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯐꯠꯇꯦ ꯀꯥꯏꯅ ꯄꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯑꯩꯔꯣ ꯅꯪꯂꯣ ꯉꯔꯥꯡꯇ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇ ꯃꯣꯔꯣꯛ ꯇꯞꯇꯥꯏ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯗꯨ ꯃꯕꯨꯛ ꯐꯕꯒꯤꯔꯣ ꯍꯣꯅꯦ ꯍꯥꯞꯀꯦ ꯌꯥꯎꯅ ꯍꯥꯞꯂꯤꯕꯅꯤ ꯈꯪꯉꯕ ꯍꯥꯞꯀꯦ ꯌꯥꯎꯅ ꯍꯥꯞꯄꯤꯕ ꯆꯥꯎꯔꯦꯟꯅ ꯑꯃꯨꯛ ꯍꯥꯏ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯏꯀꯨꯅ ꯐꯖꯅ ꯈꯪꯂꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯝꯂꯤꯕ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯕꯗꯨ ꯉꯁꯤꯗꯒꯤ ꯆꯥꯖꯔꯣ ꯏꯀꯨꯅ ꯌꯥꯔꯦ ꯂꯩꯃꯍꯜꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯆꯥꯎꯔꯦꯜꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯅꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯦꯛ ꯑꯃꯨꯛ ꯈꯠꯅꯔꯛꯂꯕ ꯅꯈꯣꯏꯅꯦ ꯏꯀꯨꯕꯨ ꯐꯠꯇꯦꯗꯤ ꯍꯥꯏꯒꯅꯨꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯋꯥꯍꯩꯗꯣ ꯑꯣꯟꯅꯔꯦꯅꯦ ꯅꯪꯕꯣ ꯂꯩꯃꯍꯜ ꯃꯈꯣꯏꯅ ꯄꯥꯝꯕ ꯇꯣꯉꯥꯟꯅ ꯆꯥꯕꯁꯦ ꯆꯥꯖꯈ꯭ꯔꯁꯅꯨ ꯃꯀꯨ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡꯅ ꯌꯥꯔꯕꯁꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯖꯒꯅꯤ ꯄꯥꯕꯨꯡ ꯏꯃꯥ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯁꯤ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯏ ꯆꯥꯎꯔꯦꯟꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯃꯤꯗꯤ ꯃꯤ ꯑꯣꯏꯔꯒ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯑꯁꯤꯃꯨꯛ ꯁꯥꯊꯤꯕ ꯂꯩꯇꯦꯀꯣ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯁꯅꯨ ꯂꯩꯃꯍꯜꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯍꯌꯥꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯃꯈꯣꯏ ꯇꯌꯥꯏ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯂꯩ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ ꯑꯩꯅꯦ ꯅꯪ ꯍꯜꯂꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯃꯅꯤꯡꯗꯒꯤ ꯋꯥ ꯈꯔ ꯌꯥꯜꯂꯒ ꯃꯈꯥ ꯊꯪꯕꯁꯤꯗ ꯄꯥꯈꯟ ꯃꯆꯥ ꯑꯃ ꯇꯞꯊꯣꯛꯂꯁꯤ ꯃꯗꯨꯗ ꯆꯥꯛꯈꯨꯝ ꯑꯣꯏꯅꯕ ꯃꯧ ꯑꯍꯜ ꯇꯔꯨꯕꯤꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏ ꯃꯈꯣꯏ ꯇꯥꯆꯧ ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯌꯥꯝ ꯉꯝꯃꯤ ꯇꯨ ꯍꯧꯖꯤꯛꯇꯅꯤ ꯃꯥꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯤꯕ ꯑꯩꯅ ꯆꯤꯡꯍꯤ ꯂꯧꯗꯨꯅ ꯂꯨꯅ ꯆꯥꯅ ꯊꯝꯖꯈ꯭ꯔꯕ ꯁꯝꯅꯤ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅꯅꯦ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯀꯤꯔꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ ꯌꯥꯔꯣꯀꯣ ꯏꯇꯩ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦꯕ ꯊꯣꯏꯕꯒ ꯁꯅꯥꯇꯣꯟꯒꯗꯨ ꯃꯃꯤꯠꯀ ꯌꯦꯡꯅꯩ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯅꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤ ꯇꯥꯏ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯍꯦꯛꯇ ꯐꯨꯕ ꯍꯧꯏ
ꯃꯇꯧꯗꯨꯗ ꯂꯩꯃꯍꯜ ꯏꯉꯛꯉꯛꯏ꯫ ꯑꯆꯧꯕ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯗꯨꯅ ꯍꯥꯏꯌꯣ, ꯇꯣꯉꯥꯟꯅ ꯆꯥꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ? ꯍꯥ, ꯅꯪ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ? ꯍꯥꯏꯌꯨꯅꯦ, ꯌꯥꯝ ꯄꯥꯝꯕ꯭ꯔꯕ? ꯍꯥꯏꯌꯣ, ꯈꯨꯝꯃꯣ꯫ ꯁꯅꯥꯇꯣꯟꯅꯁꯨ ꯃꯅꯦꯝ ꯃꯀꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯏꯃꯨꯡ ꯑꯃꯒꯤ ꯃꯤ ꯑꯃꯇꯒ ꯌꯥꯅꯗꯕ, ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯌꯥꯝ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕ꯭ꯔꯥ? ꯍꯥ, ꯅꯪ ꯇꯣꯉꯥꯟ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯣ? ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯈꯤꯒꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯄꯥꯝꯗꯨꯗ ꯅꯪ ꯇꯣꯉꯥꯟ ꯆꯥꯎꯆꯣ, ꯆꯠꯂꯣ꯫ ꯐꯨꯕ ꯌꯥꯕ ꯈꯔ ꯐꯨꯔꯝꯃꯤ ꯆꯥꯎꯔꯦꯜꯒ ꯂꯩꯃꯍꯜꯒꯅꯁꯨ ꯈꯥꯝꯕ ꯉꯝꯗꯦ꯫ ꯇꯔꯨꯕꯤꯒꯤ ꯍꯌꯥꯏꯅꯨꯒꯗꯨ ꯅꯥꯕꯅ ꯂꯣꯏꯔꯤ꯫ ꯊꯣꯏꯕꯅ ꯏꯪꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯕ, ꯉꯁꯤꯃꯛ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯇꯔꯨꯕꯤꯅ ꯀꯞꯇꯨꯅ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯍꯌꯥꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯌꯦ꯫ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯌꯦ꯫ ꯆꯥꯎꯔꯦꯟꯅ ꯃꯆꯥ ꯑꯅꯤꯗ ꯍꯥꯏ, ꯏꯕꯨꯡꯉꯣ ꯌꯥꯔꯦ, ꯏꯃꯧ ꯑꯅꯤꯗ ꯈꯨꯠ ꯊꯥꯕ ꯂꯦꯞꯂꯣꯅꯦ꯫ ꯄꯥꯕꯨꯡ, ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯌꯨꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯍꯟꯕ ꯆꯨꯝꯗꯦ꯫ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯂꯩꯖꯈ꯭ꯔꯁꯅꯤ꯫ ꯂꯩꯃꯍꯜꯅ ꯃꯗꯨ ꯌꯥꯗꯦꯅꯦ ꯅꯣꯏꯕꯣ꯫ ꯇꯔꯨꯕꯤꯒ ꯍꯌꯥꯏꯅꯨꯒꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯦꯝꯒ ꯃꯀꯨꯒꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯩ, ꯏꯃꯥ, ꯄꯥꯕꯨꯡ, ꯅꯃꯧ ꯂꯥꯟꯖꯈ꯭ꯔꯦ꯫ ꯅꯃꯧꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯨꯔꯤ꯫ ꯅꯃꯧ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ, ꯄꯥꯕꯨꯡ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯃꯧ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯅ ꯉꯥꯡꯄꯤꯔꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯆꯔꯣ꯫ ꯇꯔꯨꯕꯤꯒ ꯍꯌꯥꯏꯅꯨꯒ ꯌꯦꯡꯅꯗꯨꯅ, ꯏꯆꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥꯈꯜ ꯈꯜꯂꯒꯨꯝꯁꯤ꯫ ꯏꯅꯦꯝ ꯏꯀꯨꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯏꯅꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯑꯃꯨꯛꯀꯤ ꯆꯩꯐꯨꯗ ꯍꯦ ꯇꯣꯡꯂꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯈꯜ ꯇꯥꯔꯛꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫